Sunday on cycle na aikoida wakal amadi hakchang nungaina leihanbada achauba mating ama oi haina Youth Affairs and Sports YAS ki Director KSS Umanandana phongdorakli wafam asing asi Sai NERC Imphal Fit India All Manipur Working Journalists Union AMJU NSU amadi Manipur Adventure and Mountain Biking Association ga punna sillaga pangthokiba Fit India Sunday on cycle gi thauramda mahakna phongdokibani Khuman Lampakta leiba Sai gi office ta pangthokiba thauram aduda All Manipur Working Journalists Union AMJU gi President Bijoy Kakching Tabam Manipur Adventure and Mountain Biking Association gi President NG Arun Kumar International Bodybuilder Brand Ambassador L Sarita amadi Khelo India Sai NERC Imphal gi Assistant Director L Samrit ya nachingbana athoiba mithung lensing oina saruk yakhi Sai Khuman Lampakta gi haukiba cycle rally adu MMTA North AOC Chingmairong Sangakpham Manipur High Court Software Park Mantri Pukri yauraga mafam adudagi amuk Chingmairong romda laklaga ISBT Dingku Road amadi IRB Gate fauraga Sai Khuman Lampakta lamthungpham oiki Sunday on cycle gi rally aduda saruk yakiba YAS ki Director KSS Umanandana hai Ministry of Youth Affairs and Sports ki meeting makada Saina mapangal kanba India ama oinabagi pandamda Fit India Sunday on cycle haina mingthonba program ama silakpasi yamna phaba khongthang amani haina lawi masina aikogi hakchang phana thambak ngambada natana pukning wakal phana thamba amade mapangal kanba naha singi khunai ama sembada achobu mating ama oiragani haina mahakna makha takhi India की मफम कुछ मतलब हुई खेलो साई की मखादा सुबह के फिट इंडिया ऑनरेबल हुई मिनिस्ट्री की मखादा सथरक पा ऑल इंडिया की वजह फिट इंडिया कैंपेन ना यहाँ ना चौबा मरु इबा कंपोनेंट ना मोई इबा हुई संडे ऑन साइकिल से शिशु मतंग हुई संडे खुदी की मफम फंदा हुई तुम सिंजे शिशु ना हुई साई ना कितंग बहु ना है तारे तंग चारों तो नसिंबा रुगा मफम हुई डिस्ट्रिक्ट सिंजे बनी संग फबा वकल फबा सादगी लाफोक्पा अदगी अफबा समाज अमगी अफबा यूथ मैम संकल्पगी अदगी आइडियादा गवर्नमेंट ऑफ इंडिया अमसुंग मखादा अमसुंग गवर्नमेंट ऑफ मणिपुर मखादा चथरक कैंपेन प्रोग्राम सिंगनी सिन तबादई मैम सु तोंगन खुगी स्पोर्ट्स को मरी लेनावा यूथ एक्टिविटीज का मरी लेनावा मैम सु ले सिसु याम इंपोर्टेंट होइना मिनिस्ट्री ने सलोजवा अदुम खुगी रैली प्रोग्राम नि Rally aduda saruk yakiba AMJU gi President Bijoy Kakching Tabam na hai hakchang sajel tawbagi chang hantharapana maram oiraga hakchang fit oidabagi problem ama aikhoina thengnari asigumba kaya asidagi koknaba Ministry of Youth Affairs and Sports na mapangal kanba India ama oinaba naha sing masama ufana thamnaba Sunday on cycle gi program ama paikhalakpase yamna fai haina khalli ngasi gi cycle rally asida paumi singna saruk yaba asina miyamda Sunday on cycle gi kanaba sing yauhanba ngamlagani loinana asangba matamda cycle thobagi hainabi thamnaba hotnasi haina mahakna makha takhi hakchang sajel si yamna handharakmasina maram oraga asigi biroda sang phatabagi sang fit puidabagi problem amai koi puna huna thenei asi government of India gi sports ministry makhada saina joba step ama Sunday on cycling habagi awareness ama bazaar si koi habagsi physically maktabrasu koi exercise hoina cycle si limit si koi nagani इंसान में कहीं थोड़ी मोहब्बत साइकिल से थोड़ा रास्ता करना फंडा वो होना सेहत की पालन का कई बार वो सेहत का सीसी कॉम्बिनेशन करो स्पेशली वाटर से कोई कॉम्बिनेशन लाउना बना हाइवे रखने अब लोग खबर साहसमा कोई समझ में ना कॉम्बिनेशन करो लॉबी को कॉम्बिनेशन बना सिर्फ बाइक में संडे दा कोई साइकिलिंग थोड़ा अदुगा कोई असंग मतलब दा कोई असंग साजिनो ना साइकिलिंग थोड़ा के हल्की से अवेयरनेस से नियम दा कोई कमन दा कोई नवन नवा होना सी है तो मैं है चलेगा ऐसी साइकिल रैली से कोई हजना माई पालना कोई पतुंगा पुन्ना सभी